अहानबदंग असगी मरोइबा पाउ पिजरे चीफ मिनिस्टर वाई खेम चाना लुसिंगदुना हयेंग नेशनल हाईवे 37 दा जुरीबाम चटकदोरी सेम साबा लोइख्रे हारी सेंसस तौरिंगैदा एनआरसी हाना तौबियो अमदी जुरीबाम दा लेरिबा आईडीपी सिंगी नौना सेमगा सागलिबा युम सिंग अथुबदा लोइशन बियु हाना चीफ मिनिस्टर की पुकनिंग सिंगसिलख्रे अमदी मिटोफ खंदोंगनबा खनबा असेंबली फॉर्म दुना वारेफ लो हाना मणिपुर स्टेट काउंसिल कम्युनिस्ट पार्टी ऑफ इंडिया ना तकसिल्ली खुरुमजरी ISTV पाउ मिरेंग ताबीब पुरमकपु तराम नौचरी ngasi मरुबा पाउसिंग म्याम द पिजरी 2023 की मे थादा थोखिबा कन्वे रांग नमरम ओरगा नेशनल हाईवे 37 इम्फाल जिरी लंबीदा मैटे सिंग चटपा यादना लेरकपा दु चटपा यारे हाइबा उटपा ओइना हायंग मणिपुर की चीफ मिनिस्टर वाई खेमचाना लुचिंगबा टीम अमा जुरीबाम द चटकदौरी चीफ मिनिस्टर की खोंगचदा सिदा MLA निपान अमदी बीजेपी की प्रेसिडेंट ए सरदासु सरुग्यागदौरी ऑफिशियल ओइना थोकपा चेरोल की मतुंग इना हायंग अयुक पुंग 3 तगी बाबूपरा तगी चीफ मिनिस्टर ना लुचिंगबा टीम अदु खोंगसानगदौरी जिरीबाम द नुमिरुंगबा पुंग 12 मिनिट 55 चटपा मतमदा थुंगनी हारे चीफ मिनिस्टर ना जिरीबाम की पुलिस आउटपोस्ट जिरीबाम की निंगसिंग खुलदा लेबा जिरीबाम डिस्ट्रिक्ट हॉस्पिटल यंगसिनगनी जिरीबाम की लमलेन खुल की फिबम सो यंगसिनगनी हारे जिरीबाम पुलिस की गेस्ट हाउस PWD की गेस्ट हाउस दा लेगनी जिरीबाम की अलीपुर नगर विलेज दा फुरुप खुदिंगबा की मियोय सिंग यावबा मिफम पांगथोकनी हारे मथंगी नुमित अप्रैल की तांग मंगा दा जिरीबाम की चंद्रपुर दा इंटर स्टेट ट्रक के टर्मिनस अमदे अतै प्रोजेक्ट संगी उरेप युंग तमगनी सिलचर की उदारबोन कॉन्स्टिट्यूएंसी की रोंगपुर मयाई लेकाई दा लेबा राधा मंडप मंदिर दा इलेक्शन की मिफम दा सरुग्यागनी नुमिरुंग मतुंग दा हैलाकंदी डिस्ट्रिक्ट के जारीबोन के थौगोल मरूफ लाइश्रम खुलदा इलेक्शन की मिफम दा सरुग्यागनी हारी मथंगी नुमित अप्रैल की तांग तरुकता जिरीबाम की हेलीपैड की कंगला के हेलीपैड अयुकी पुंग 10 मखाइदा थुंगनी हारी ISTV न्यूज़ ना फोंगो फाउगी मतुंग इना चीफ मिनिस्टर की खोंगचर असिना लखीपुर असेंबली कॉन्स्टिट्यूएंसी दा मैते अमा कांग्रेस की मिरेफ ओइना वोट लेबलिबा मफम अदुददे इलेक्शन कैंपेन दसु सरुग्याबगी वाफम लैते हारी सेंसस तौद्रिंगैदा NRC हाना तौबियो अमदी जिरीबाम द लेरिबा IDP सिंग नौना सेमको सागलेबा युम सिंग अथुबदा लोइशन बियु हाइना चीफ मिनिस्टर की पुकनिंग सिंगसिलख्रे हायंग चीफ मिनिस्टर ना जिरीबाम दा लाकदोरिबा खोंगचत्ता तोंगान तोंगान वाफम कया यावबा मेमोरेंडम अमा जिरी यूनाइटेड कमिटी JUC ना पिननबा सेम साख्रे वाफम सिंग असि जिरीबाम की बाबूपरा दा लेबा हेलेना होटल की कॉन्फ्रेंस हॉल दा पांगथोकपा पाउगी मिफम दा जिरी यूनाइटेड कमिटी JUC की चेयरमैन मुतुम मैपाक्सना मंगांगना फोंदोखिबनी पाउगी मिफम अदुदा JUC की कन्वेनर आइस प्रियानंदा कोकोमी कन्वेनर संजम सैनिक अमदी इफ्सा की प्रेसिडेंट जी इवोल शर्मा लोइनना मेंबर सिंगसु सरुग्याखी मखा तारदुना हाई मणिपुर NRC तौरबा मतुंग 1951 दा वेस्ट ईयर ओइदुना इंडिजिनियस सिंगबु ngak senbiu जिरीबाम की रिलीफ कैंपता लाइरिबा IDP सिंग हौजिक नौना सारिबा युम सिंग अथुबा मतमदा लोइसिंदुना मयुम मयुमदा चंगबा याननबा चीफ मिनिस्टर दा अपील तौरे IDP सिंगना युम युमदा हंजिल हनखिबा हाइबसी JUC की अपांबने जिरी मुख लैसाबी टोल लाथिंखल बोरोइखल अमदी लमताई खुनौदा टेम्पररी अमदी परमानेंट आउटपोस्ट हांगदोक्लबदी लॉ एंड ऑर्डर की फिबम हेना फगलकनी हाइबगी थाजब थमले लोइसिनबिदना लेरिबा जिरी तिपाई मुकी लंबी असि लोइसिनबियु डिस्ट्रिक्ट हॉस्पिटल ओइरे हाइबगी गैजेट नोटिफिकेशन थोकबिदुना मतिक चाबा मोंगदा अपग्रेड तौबिननबा वाफम थमलकली सेंसस तौगनी हाइबगी इशू सी इंडिया गवर्नमेंट की डिसीजन ओइजरगसु मणिपुर की ओइबा हुजी लेबा सिचुएशन से जियाकांदा NRC से हाना तौबीर मतुंगदा 1951 दा BSR ओइबा इंडिजिनियस पीपल सिंग प्रोटेक्ट तौननबा NRC सिना तौबीरगा सेंसस सी तौबियो हाइबा अपील सिनी जिरीबाम की मरु ओइबा मफमदा IDP सिंग हुजी जगफम लौरगा लेरिबा IDP सिंग असि कोई डिस्ट्रिक्ट एडमिनिस्ट्रेशन अमदी मणिपुर गवर्नमेंट यामना अथुब मतमदा कोई IDP सिंग खल्लगा मकोई की यूम सिंगुदा लेननबा होनबिनबा होनेबल चीफ मिनिस्टर कोइना अपील तौबिसिदे यावरी मरु ओइना लॉ एंड ऑर्डर की सिचुएशन सी जिरीबामदा कंट्रोल तौरगा लेरगसु अमुक्का करिगुंबा पांगदबा थोदोक थोरकनबा खरा हेगा हेना चेक्सनबगी पामदु कोई JUC दा लेजै
Mitof Khandok Laga Census Pangthokadabani Law and Order Ngao Manipur Kalu Amadi Mitof Khandok Nanaba Khanaba Assembly Form Duna Wariflow Hana Manipur State Council Communist Party of India na State Amadi Center that demand Singasi Pukatuna Miyam Galoina Nakanba Khongjang Sangsilagani Hairi Irawar Bhavan the Paumi Singa Unabama the Political Affairs Committee CPI gi Convener RK Amusnana Manipur illegal immigrant Lakaya Sangsin Krehabasi Miyam Mamutana Kanglaba Wafamni Masina Manipur population crisis ama Thoktuna Lerakli 2023 gi May Ahumdagi Hauna illegal immigrants singi marakta militant kaya amasu yaroktuna yummai thaba mi hatpa tuppa sathaduna manipur achobo irang ama thoktuna sanglaba matamasi loishin bangamdana leiri maramaduna mitop sing khandokpa loiraba matungda September thadagi tawgani hariba asi pangthokadabani mitop khandokpa amasung census pangthokpagi thabak khudingmak law and order ningthina ngakpa ngamdrabadi oithokloi law and order ningthina ngakpa ngamdrabadi miyamgi lengak leibagi wahan thoksu leiroi maramaduna akhanaba assembly mifam kauduna mitop khandok nanaba amadi law and order ningthina ngakpa ngamnanaba khanagadabani anoba lengak ama lakpagi miyamna khalamba adugi ona tainabada mamingtagi oina leiba lengak asidi miyamgi oina laibak thibani center gi yaka yenglaga makhoina hairakpa thabak sing tawraga leiba asidi lamdamasigi miyamgi ikai khumnaba sokpa wafamni chief minister amo oina constitution na piriba masagi right sing thabak oina pangthokpa ngamdaba haibasi ikai ningai ni haiki mayum makai muthatlaba mafam dura lei haibgi khongun udra matam sida ngasi census tawda artha thokadra nena ta da matam hingadra sigadra thawai da dietana koi chen chenari ba leibum khangdo matam sida ai koi census tawse manipur da artha thokte khudakta census lepkada bani bharat ki changjal poi gi manung da manipur di specially masi gi census se masi tawbu yaroi madu tawdri mamang da mapan gi changjal iba mito mayam illegal migrant mayam se hana khatuoga moi se तांथोकदबनी हाइबसे मसिदगी हेन चुंब करी लेगेबा सेंटर नजो हाई शांति 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 पोरो नुक्सिनब जानो पोरो हाई लो एंड ऑर्डर तो लेत्रबदी हौजी कुकी मैम नंगरांग जुंग असिजु लेप लेतना मु नोमै काखले मफम कयादा उखुनगी लितांदा नोमै कापगा मी हानाबगी पोट लाए मसिदा स्टेट गवर्नमेंट अमदी सेंटर गवर्नमेंट से मसि हानगी हामुदा दायित्व स्लो लौदब पीपल की गवर्नमेंट अमा लई मदुगी ममांगदा आइन की मायौक्ता नोई थबक तोबो यारो हेजिबो अदुगी नत्राबा गमे लेरिसे चप चाबा कॉन्स्टिट्यूशन पीबा सीएम अमता तोबो राइट तो मदु सिजनरगा लो एंड ऑर्डर गाओ मणिपुर कलु हाइबसे मदुगी दाबीनी अखोइना पुखचरिसि Chief Minister Yumnam Khemchana ngasi ayuk hanagi Chief Minister N Biren gi luwang sangmum dalaiba mayumda chatuna breakfast amina khre hairi Chief Minister Y Khemchana hanagi Chief Minister N Biren ga unakhiba aduda kari kari wari sanakhiba ge habadudi miyamda khangalakpa leitri Miyoi bagi paf kok nana bagi damak Prabhu Jisu Krishna pang tingduna malem thadokhiba buning singduna Christian lining chatpa singna malem gi mafam kayada paksana Good Friday gi thauram pangthokli Manipurasu Christian lining chatpa singna sengla numida sigi thauram mafam kayada pangthokli None district headquarter dasu miyamna sir singda lining laishun goloinana pangthokki atai mafam kayada su pangthokpagi pausu leftana lakli Hiram khudingmakta chawkhatpada mangjil thaba moirang kendra ama ohenbada miyam punna khusomnana sangsinmina bachangi haina moirang assembly constituency ki MLA Thongam Santi Shingnangashi MLA local area development fund ki makhada tile flooring tawbal loiraba moirang college gate mairembam laikai gi manda phaunabi matung ina miyam da khusinabagi thauramda high grade mairembam laikai development committee na sinduna pangthokiba thauramadu moirang kendra progressive trend ki chief advisor Y Modu amadi laikai gi ahal oirba singna thauramapusing oina sarugyaki laikai du gi manda fadubu nauna semjin duna oirakna na bakhona bada wakhal lausing pikhiba ahalsingda MLA Thongam Santina ikai khumna utpag loinana MLA gi maikei digi laikai asigi makhataba fan oina ba sel gi mateng su pikhi MLA Thongam Santina makhatana phongdokhibada moirang kendrabu hiram khudingmakta chawkhatpa kendra ma ohen bahabasi paikhaliba thabak sing asi quality leina miyam gi apamba mawongda paikhatpa habasi mahaki pandamni haiki Wangu Terakong Gram Panchayat ki Ward number 9 gi manung chanba hautak tampa khuno makhalai kai Ward number 9 polling station number 29/28 gi yum nimfu ka mathoi gi voter Chamaga Kuntraga Taretna Kumbi Assembly Constituency ki MLA S Prem Chandraga Punna Satminaragani Haina Taramno Opui Tharamama Hautak Tamphakuno Community Hall da Pangthokre BJP Kumbi Mandal Singh Tuna Pangthokiba Tharamaduda Mandal gi President Seram Angosna Secretary W Thoiba Organization Secretary and Opendro Wangu Terakong GP Administrative Committee ki Chairperson Posangbam Balesor Ward number 9 gi member Takhelambam Sana Jawba Maitai Bud President L Kulnana Marueba Muising Oina Sarugyaki Tharamadu Kamari Lenana MLA ki poster campaign su
फोंदोकी MLA S Premchandrna ngasi mahakpu मियाम की पाखोलोय ओहनबसी मियामननी मियामना पामलिब थबकसिंग अदु पांगथोक पंगमनब होनगनी अखोय मसेल पुनसिनदुना सोथरिब कयासे मेंखतुना पुन्न होनरसी हाइखी इम्फाल इस डीसीना अयाब पीदबदगी चाहिए सिगी कोंगब मरु लाइफम लेंदा लाई खुरुंब चंग ngamdre परमिट पीद्रबसु अप्रैल की मंगादा लाई खुरुंबा कारगनी हाइना कोंगब मरु सेमगा सागत लुफ की VP आइस राजेश्वरना फोंदोक्रे राजेश्वरना मखा ताना चनबी ओइना सजिबु चैरावबु नुमिता कोंगब मरु लाइफम लेंदा लेबा अतिंकोक मरु सलाइरेन सीदबगी फिजोल होंगलगा मथंगी नोंगमाइजिंग नुमितगी लाई खुरुंबा चंगदबनी चाहिए सिगी ओइना अयाब पीरक्त्रबना सजिबु चैरावबु नुमिता फी होंगहोद्रे मार्च कुनगनी थोय अमदी मार्च कुनगा मापन नोंगमाइजिंग ताक्रबसु लाई खुरुंबा चंखिद्रे चनबी ओइना लेरक्लबा लाई खुरुंबगी मचत कारबसु अप्रैल मंगादा परमिट फंगद्रबसु लाइगी फिजोल होंगबा अमदी लाई खुरुंबा पुनसिलगा चंगलगनी थौरमसिदा लेबाक मियाम अमदी डिस्ट्रिक्ट अथॉरिटीना मतेंग पांगबियु हाइखी लेबाक मियाम पुनमकना सरुक याबियु लोइना लोइनाना डिस्ट्रिक्ट एडमिनिस्ट्रेशन गवर्नमेंट की महुत सिनबिरगा हाइरिबा पोचिदा कॉर्पोरेशन पिबिदना अखोई न तौजरिबा थबक असि सुमनगी लाइगी फिजोल होंबा अमदी लाइगी थौरम तौबा दुखक नते अखोइना सिनजरिसि लेबाक की शांति पोरंगनबगी दमकता ईश्वरदा इबुंगोदा खुरुमजबगी थबक अजु यावरिबनी हाइबजी मखनबिरगा पुनमकना मतेंग पांगबियु सोइदना तोहनबियु परमिशन अखोई डीसी दा तानाजरी करिगुंबा डीसी दा परमिशन जे पीरबसु पीद्रबसु अखोई हाइरिबा थौरम जे सुंसोय सोइदना पांगथोकनी लाइगी तौफद्रबा थौरमनी हिंदू हाइबा वाहेसी धर्मबु ताकपनते मियोइबा अमदी मवोंग मतौ मानबसिंग तोंगान तोंगान लाइनिंग पथाफ कया ओइजरबसु महौसा लाइरेमिबु थाजरिबा नुमित थाबु खुरुमजरिबबु हिंदूनी हाइना अखंग हैसिंगना ताकपिरमी हाइना ngasi हिंदू सम्मेलन समिति जुरिबामगे कन्वेनर चिंगांगबम सुनामनीना पाउमिसिंग उनाबा अमदा फोंगोक्रे मागन मखाताना लाकलिबा अप्रैल मंगादा जुरिबामगे बाबुपुरादा लैबा आरके स्नातोंबी विद्यालय देवीगे ऑडिटोरियम हॉलदा हिंदू सम्मेलन समिति जुरिबामना सिंदुना पांगथोकदबा हिंदू सम्मेलन गे थौरमदा मियामना सरुक याबिनबा अपील तौरक्ले मग थौरमसिदा हिंदू हाइबसी करिनो कनानो हाइबने चिंबगी मतंगदा अखंग हैसिंगना वांगांगनी पाउगी मिफमदुदा हिंदू सम्मेलन समिति जुरिबामगी को कन्वेनर प्रमोद दास अमदी CS इबो पिशक सिंहासु सरुग्याखी अखोई तोंगान तोंगान धर्म लाइनिंग पथापसिंग लाइनिंग सोसिन चचरिबा चप्पीरिबसिंगा खेनेना चप्पीरिबसु पुनबसिबो कोना हिंदू हाइबा वांसी मखादा पुनबा सामग्री भारत अमकतनी हाइबा मसंसी कनबदलता तबले चिबे चिबा उरीपोक्तगे रिम्स रोड तारिबा सोरबोन थिंगेल लंबीगी मताइदा चेलिबा ड्रेन असे हफ्ता अमगी मनुंगदा लोइसिंदुना मियामदा सिनद्रबदी लंबी असे थिंगजिलगनी हाइना उरीपोक अपुन बलोफकी जनरल सेक्रेटरी सामोम ड्रुबना उरीपोक सोरबोल थिंगेंदा लैबा लोबसगे ऑफिस ता पांगथोकपा पाउगी मिफमदा हाइक्रे उरीपोक अपुन बलोफ अमदी उरीपोक नुपी अपुन बलोफकी थौमी कया यावना पांगथोकपा पाउगी मिफमदा महाकना मखा तारदुना उरीपोक की मेन रोड अमदी IVR सिंग असे कंक्रीट रोड ओइना सेमननबा अमदी ड्रेनेज सेमबगी कंट्रैक्ट कीस्टोन इंफ्रा प्राइवेट लिमिटेड न लौरबसु ड्रेनेज सेमबगी थबक सिंगदे सब कंट्रैक्टर दा पिथोकपदगी मफम खरगी ड्रेन चनबगी थबक मतम चान लोशन बंगमदन लैरे ड्रेनेज सिंग असि अथुबदा लोशननबा मरी लेनबा सिंगना कीस्टोन अमदी सब कंट्रैक्टर सिंगी मथकता मिरेंग संगबियु लोइनना उरिपो कांगचुब रोड नावरेमथोंगदगी गेम विलेज उरिपोक रिम्स रोड हॉस्पिटल ताबा हाइरिबा मरु ओइरिबा लंबिसिंग असिगी कंक्रीट हैबा वाटपा अमदे कंक्रीट हैबल ओरबा मतुंगदा कंक्रीट की मताई थंगबा सरुक सिंग निंगथिना सेमदबदगी एक्सीडेंट कया थोकले मरमदुना कीस्टोना बिल लोब याननबा मओंगदा थबक सुबा सि तोक्तुना मियामना थेंगनोरिबा खुदोंग चादबा सिंग असि खंगना थबक तौबा फै हाइखी Basic exchange road tagi sehingga the game village zone 4 yorganda sijo hospital jawgudur lambi se shem dawa asi shem gani aije yara kan case form da koi pamin nagre ado hairi bisu semjin dawa puri bok so bon thien gi jaga da main road ki diversion to gom mo ina leiriba rim road ka ani si aboi diversion to gom lambi mo ina rim yonu leiriba lambi si da su mo hoi train chandi gani to ro ga train ji mo bhana chandaba aboi thaung ni man 200 meter bo yonu train chan nam da हाइरिबसिदा मिस्ट्री सिंदोइबसे असिगी वर्कर सिंदोइ तरे निपाल की सिंदोक्रे थबक लेपग लोइन लेबसिन मरम ओरकंदा मखोइन तौसलिबा थबक कुसुदी बिल काइथोप यादबगी नमता अखोइ सिगी जगह दु थबक खरा होजिनबा जगह तो बुजु थबक खरा होजिनबा सिगी मोह मतौसि तौबसिन मरम ओरकंदा पब्लिक सिंगी अवाबसे मसी मायोंग रिबसि तसेंगा अथु मतमदा ऑनरेबल चीफ मिनिस्टर ना मियें चंबिरकंदा हाइरिबा थबक तौबसिंगी अथु मतमदा लोसिनबियो
April tha fawbagi manungda freedom fighter Rani Gaidinglu gi Poknafom lamdam oriba Tamenglong district ki Tamai subdivision gi manung chanba Lungkauda Tribal Museum sabidrobdi National Highway thingba yauna khongjang kaya sangsilagan haina Rongmei Naga Council Manipur RNCM amadi Rongmei Naga People's Organization RNPO na Chief Minister da memorandum pishinkre memorandum adu da Highway Museum asi sagane haina 2021 gi April tha da Union Home Minister Amit Shah na urep yung tamkhrabasu ngasi fawba saba hawidri maram Chief Minister na mireng changbiduna mari leinaba singda haibiraga tha asigi manungda saba hawidrobadi National Highway 37 thingba amadi National Project singi thabak thingba yauna khongjang kaya sangsingani hairi hauzik pawgi mrathana temba break ama laujari honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kaya ma chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano alda betamo sigi yumse next TMT na checksin na laksilaga thamgrobani ne Dada nang se juhar habaga amta kiderbo asumna mayamna machalbu option dugum masigi yumasibu asoyangan kokadabagi next TMT na napseli next TMT jor habadi ma kokana basemani German technology sina bana concrete ka tokna ba matamda kapam amuk hena hengaladli next TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda mayamba mukahana taranokchari loinana makhataba pau pizari Department of Horticulture and Soil Conservation na Mission for Integrated Development of Horticulture MIDH scheme gi makhada laumi singda kalengi marumarang amadi atai polam singyan thokre sanjen thongtlaiba department asiki conference hall da pangthokiba tharamasida commissioner cum secretary Horticulture and Soil Conservation Taitunu Panmai Director Horticulture and Soil Conservation K Devadatta Sharmasu sarugyaki Aikuigi nat chanabi harau kumhai laithau tinthau thaksi kasi charo marongnoba yumbal kaiwal na chingba pumnamakki masak takliba lai harau bagi thauramasi ngasidi masagi liklam thaikhiduna pangtok toksinba yada yabadona taunaragliba kayasi thoktanaba kanglon chumna lai harau nanaba amadi lai harau bana piriba kanaba kayasi lauminaduna hena masak thokpa maongda lai harau hananaba ngasigi mirol na honaminaba mathau tai haina ukalna thadoropa cherol amana hairi cherol asina makha taraduna matamgi ahongbasi Mashak khangna masagi masak machat amadi liklam kahendana lai harauna na bakhona minasi lai harau bada toba yaba yadaba kaya khangna lai harauna na bagi damakta lai harau dringei da mangoina na khananai na bagi mifamsu pangthokpiu lai harau bagi matangda khananai na bagi mathok tarakpada mateng pangna na bagi damak ukalna matam punamakta thaurang tawduna lai hairi Waka Board Manipuri Authority da public clarification pibinaba haikiba wafam adu tumina laithokpana kanuroi madu tungda fazadaba sequence lakani makhatana Waka Board Manipur gi makhada lairiba school amadi madrasa khara da yengsilubuda MSA Manipurna school amadi madrasa khara niyam chumdana lairaba thengnake haina Minorities Student Association MSA Manipur gi President PS Izus Ahmad na Manipur Press Club ta paumi singa unabada fongdokre mahakna makhatana MSA na madrasa laitaba mafam da oza posting piramba kaya thengnaki amadi Waka Board Manipur project officer oiduna lairiba miyoi singna school kharada principal oina lairamba thengnaki asigumba asoibana pik thalaba Waka Board asi sengdoknanaba MSA na sangsilakpa khongjangda miyam amadi Manipur lairiba luf singna cooperation PBU fongdoki Board akoigi tuman ba subject singi osasu advertisement da hapchalamagi koina thengjaki tasena laibak tibini Waka Board asi board members sing amadi chairman yauna tori no monga tawbase tasena MSC na kandem taw yamna laibak thiribali Waka Board Manipur asi achumba khongthang amaga loinana purangai ga makta wonrakliba samchaka ihobasida chairman kini haina jingnaba yoi kujo kharana organization mami sijinara kanda Waka Board chumna tawi lana on laibak thibali gana awai kum tawno pamjade hayo music ado koi surat lepodamni makhatana asigumlaba allegation kya taw taragadi MSC Manipurna makoi ni mathakta paratam bibagi tanza lakani
Matam Laring I Saktam Mashak Muna Kangdok Nanaba Hona Hodrogadi Maitei Fungal Haiba Furup Ama Malem Gilay Mai Takta Lairame Haibagi Kongol Mutkagrani Ipaipu Singna Lamdamasi the Lorong Kiba Taudanga Siamadi Tungi Mirolna Sakhangba Changi Haina All Manipur Maitei Pangal Clubs Organization Ampako Gi President Meray Mayum Salamat Alina Haikre. New Second Labor All Manipur Maitei Pangal Clubs Organization Ampako Gi Office the Pangthokpa Paugi Mi from the organization Asigi President Salamat Alina Ampako Gi Tarasuba Federal Convention Gi Ahanba Executive Mi from na Mars Tha the Pangthokani Torombadu Ramadan Tha Takivana Pangthok Pangam Kidre, Maramasina Tasiki Taraga Mangadagi Recalling Our Identity Haiva Timaka da Tam Chofna Maitei Pangal Singna Kundabama from Singda Ampakona, Miamga Pulaga Mi from Pangtokani, Slamamadi Maitei Anigi Chanak Lonchet Kabo Dharma Animakai and Nabamaonga Maitei Pangalgi Ipaipu Singna, Sinaramba Kudingba Kunmathoi Suba Century Chakatpagi Kongzela Sida Achumbalambida, Lamzing Bagi Tangai for the Belerakle, Maitei Pangal Singi Horopong Kadai Dano Haiba Wahankaya Sigi Pakum, Tidok Minabagi Tanja, Duna Thasiki Tang Taraga Mangada, Kwaktadagi recalling our identity haiba, Miam gi Mifamasi, Haudokani, Ajoba Mifama, April Kuntrada, Lilong the Su Singani, Aroiba Numetna Infalgi, Mafamada Sinanaba Sem Shari, Mifam Singasida Akanga Hasingna, Sarugyagani Haiki. Koi Sokjalak Laba, identity, see Masi Katang Prijap Tawang Amnanaba, Koi Lairiba, Dharma Giamadi, General. Scholars mayam sigat nainaraga na preserve tawbang amnanaba tungda harakadaba tungi generation singna pangalgi oiba lengdaba phidadi leiko manipur haibado khagauba nanabe damaga pangthok chagadobani aduna manipur gi tongan ba khungang sinda khunda biriba pangal ipai palchlinau dharma gi luchingba sing scholars sing satra satri khudingmak ki pukning chingchinjari Lions Club of Kanchipurna Manipur Technical University ga Khusham Daduna Phenomenon 26 Manipur Technical University Tak El Part Imphal da blood donation ke mama pangthokre punna miyoi tara henbana EPK Ngarang Security Forces na Moregi Home Guard Bank area dagi WY tablet KZ ahum ga makhai fare hare polam singadu packet ahum da hablam bani Kanglaipa Communist Party People's War Group KCP PWG Unification Yauna Kanglaipa Kasid Lady Batongan Tongan ba Mahiro Luf Kayana Afava Chang Thokpa Mahiroi Kaya Puthokna na Bahone Ngai Serekta Kanagumba Mahilo Shang Oja Mama Mapa Natraga Mioi Kuzo Kharana Mahiroi Kaya Bu Aranba Pambaina examination pass Tawna ba Amade Mag Wangna Fangna na Bahonrak Pase Kunai gi Oina Yamna Laibak Tivani Hairi Kanglaipa Communist Party PWG MC Unification gi PRO Chingkhai Nganba gi Cherol Amada Mahiroi Singda Aranba Pambai Sizinaduna examination pass Tawna na Bahona Bada Thobal District ke Manung Chanba Khangabokta Laiba West Academy Amadi School asigi Oja Marisu Yaurambasi Kunai Sida Ngakpiba Yaroi Daba Maral Ama Langsin Bani Mahiroi Kunai Bumang Nana Bahona Bada Hakteng Nana January Ba School Asida Oja Waiba Khangabo Khulak Pam Laikai Dagi Oza Lies from Santa Singh Apokpa El Samungo Ningthogjam Sunil Singh Apokpa N Rajamani Moirangthem Ragumani Singh Apokpa M Babu Singh Amadusung Laikasi Makta Dagi Oza Kundrakpam Babu Tombi Singh Apokpa Laikhidraba Kes Pishak Haiba Singh Ashi Numit Nini gi Manungda Lupta Pau Faruktuna Makoina Sathakhiba Aranba Pambai Singh Matangda Sengdokadabani Hairi Apaba Owanba Mahima Singda Sankhonba Kunai Emma Sengbanana Bahonabada Aranba Torib Singh Tidoktuna Sumthokpagi Tangai Fadabalai Aranba Toriba Singh Chumthokna Bahonabada Aranba Toriba Singh Chairak Piba Natraga Sumthok Chanabagi Tanja Pibagi Tangai Fadabasu Lai Hairi Hausi Mungasiki Sanabagi Park Sandy Sports Journalist Boy Ning Togjamdagi Lovirasi Manipur Cricket Association MNC gi meng makhada ngasi degi tim kuntren group taruk thongna khadukuna luang pokpa cricket stadium khudaiba lampak tawthong public ground khangabok Moijing public ground amati model higher secondary school Oriental college ground da pangthokadoriba Manga Suba MNC under 14 boys one day trophy gi mapung oiba thoram ngasi luang sangmanggi luang pokpa cricket ground da hogdokre hogdopagi thoram da Manipur Cricket Association MNC gi vice president Brajabasi Mayom Biswajit Sharma association asigi treasurer Songtham Nisikanta joint secretary Said Majibur Rahman association asigi apex council gi executive member Ngangom Joy Chandra association asigi apex council gi ICA representative Singangbam Boni Singh association asigi hana working president weramba Soram Triken Rajit association asigi hana vice president weramba Songtham Chawbu Singh association asigi hana
Vice President Weramba Ngangbam Ibohal Association asigi hana Vice President Weramba Wahembam Bhaktaraj Manipur Cricket Association MNC gi hana Secretary gi Thau Puramba Ayekpam Biren Singamadi Manipur Veteran Cricket Association gi President N Indrajit Singona Thormapu Singh Waiki Pangthokadriba tournament asigi ngasi ahubunumi gi sanakhiba match NCA Nambolna AKSDO Khangapupu ran chamga sumna tarukta maitiba piki match asida AKSDO Khangapukna tos ngamduna fielding khanki ahan batting taukiba NCA Nambolna over kunmanga da wicket mapan turaga ran chani kumapal lauki masigi paukhumda anisu batting taukiba AKSDO Khangapukna over kunmanga da wicket taret turaga ran chamaga tarataret khak lauduna match asi maiti kibane match asida NCA Nambolgi Sanaroi Thongam Rahulna wicket ani amadi ran chamaga yankai lauduna man of the match taki tournament asigi hokdopugi thoromgi mapu oikiba Manipur Cricket Association MNC gi Vice President Basaspati Mayum Biswajit Sharmana tournament asida saru yariba team singi sanaroi singbu pungning thauna habladuna Sanaroi singi guardian singna hauragliba pikliba angang singbu pungning thauna pibiduna iramdam Manipur dagi masak naraba international thagi sanaroi puthopngamnaba kanna honaminasi haiki team singsina support pibirakpa akoina sima tausi na haibada yamna harau rauna yabirakpase si akoina yam nungai jopoi aduga aina haijaningbadi tournament si tekta kaidana loisanaba honabada team gi pubiriba team manager club ki kangbuna so support tawbiu si angang ata oibanina player singi parents singna yam thawai haksang yauna honabiu adu angang singse marakta sanaba lepkhidanaba honabiu club tawbiriba kangbu singsiga parents singsiga yamna mari phabam daka lai angang seminaba sida club hatta kata inthokbidaba club kangbu su player da ngata inthokbidaba tawbiganu awarapa tanaraga semaga angang se tungi career semada family na su yam chawna support pibiu MNC na matam matam gi ba pangbe aba teng pangani haina je simusum haijagi Ahum Suba Kakshing Tapung Kunjabi Saramamadi Kumari ki Amita Devi Memorial Likam Noot Kendra Wise Kang Tournament ki ngachi sana ki bam metsa Wainam Kendra Kangkutna Kundra Pam Kendra Kangkut Pamaiti Papikrai Manipur Kang Association ki Meng Makhada Kakshing Tapung Aziz Kumar Saramamadi Imung Manungna Donet Tauraga Gopal Deva Kangkut Yai School na Sinduna Mamang Thagi Tang Kundegi Kangkut Nipan Grubani Thongna Khaiduktuna Siri Gopal Dev Mandop Yai School Kangchang da Chathariba Ahum Suba Kakshing Tapung Kunjabi Saramamadi Kumari ke Amita Devi Memorial Lekam Noot Kendra Wise Kang Tournament ki ngachi sana ki bam match sa Oinam Kendra Kangkutna Kundrakpam Kendra Kangkut Pupanjal Kunithoi Tarau Humdoi da Maiti Bapi Kibane Oinam Kendra Kangkutna Ahan Bahap Amadi Ani Subab da Panjal Taramatoi Kaupki Kundrakpam Kendra Kangkutna Ahan Bahap da Panjal Mari Amadi Ani Subahap da Panjal Mapal Kaupki Hayeng Kangchang Asida Kaisamthong Kendra Kangkut Amadi Gopal Deva Mix Kangkutka Sanagane Nepal Suba Tinguzum Ongbi Nganbi Devi Memorial Football Tournament ki Aroiba Matcha MMC Mongkhang Lambi Amadi SWC Team A Khongmanga Sanaragane Social Workers Congress Khongmangi Meng Makhada Mamang Thagi Tang Kunithoi degi Team Taramari Nagrumari Thongna Khadukuna SDC Ground Khongman Chathariba Nipan Suba Tinguzum Ongbi Nganbi Devi Memorial Football Tournament ki ngasi sana kiba ahanba semifinal match ta MMC Mongkhang Lambina BSU Kairaubu gol ani sinoda maitiba piduna final changkibane MMC Mongkhang Lambi gi mai pakbi gol ani adu Bobo Sana na match ki 38 subamati match ki niputare suba minita sanki ani suba semifinal match ki sana kibada SWC team A Khongmanna SWC team B Khongmanbu gol ahum ani da maitiba piduna final changkrai SWC team A Khongman gi mai pakbi gol singadu Abbas na match ki taramathui suba Arif Hussein na match ki taratare suba madi Shaurip na match ki 35 suba minita sanki match asida maiti kiba SWC team B Khongman gi gol ani aduna Arbaz Khan na match ki nifu suba madi Nisar na match ki nifu mapan suba minita sanki match asida maiti kiba SWC team B Khongman gi gol ani aduna Arbaz Khan na match ki nifu suba madi Nisar na match ki nifumapan suba minita sanki Sathariba tournament asigi aroiba match tha sigi tang mangagi nutilpung ani tabada MMC Mongkhang Lambi amadi SWC team A Khongmanga sanaragani
ahumsuba MNC Under 15 Girls One Day Trophy gi ngachi sanakhiba matchsingda AKSDO khangabok amadi sedo thangmaiban mai pakre Manipur Cricket Association MNC gi meng makhada mamang tha gi tang kunipan degi nupi gi cricket team mapan group ani thongna khaiduktuna thau ground thangmaiban amadi sedo ground kongba dobi lampak da chathariba ahumsuba MNC Under 15 Girls One Day Trophy gi ngasi thau ground thangmaiban da sanakhiba match da AKSDO khangabokna Sagorbal United pu ran chani supna ahumda maitiba pikibane match asida AKSDO khangabongna tos ngamduna ahanba betting tokibada apiba over kuntra da wicket taruk turaga ran chani kuntra taret lauki masigi paukhomda anisba betting tokiba Sagorbal United na over taratreka ball anida wicket loina turaga ran kuntra mari khak lauduna match asi maiti kibane match asida AKSDO khangapoki sanaroi Lucy Priari khundrakpamna wicket Niamadi ran yankai manga lauduna player of the match ta khi sedo ground kongbo dobi lampak sanaki ba match na sedo thangmaiban na force ke trigaubu ran chamag yankai tarukta maiti pi khi match asida sedo thangmaiban na tos ngamduna ahanba betting tokibada apibu over kuntra da wicket nipan turaga ran chani kuntra manga lauki masigi paukhomda anisba betting tokiba force ke trigauna over kunga ball manga da wicket loina turaga ran humputra mapan khak lauduna match asi maiti khebane match asida sedo thamiban gi sanaroi bibani laisramna ball marfu tarukta ran cham kuma pal lauduna player of the match ta khi Hockey India gi meng makhada tha sigi tang amadegi nupa amadi nupi gi team taranithoi na saruk yaduna Marak Gongke Jaipal Singh Astrotap Hockey Stadium amadi Rajgir Sports Complex Rajgir Bihar da sathariba tarataruk suba Hockey India Sub Junior Men and Women National Championship da saruk yarunaba Manipur Hockey gi sanaroi amadi official sing ngasi Imphal gi bi Trikendajit International Airport gi Manipur Hockey gi official sing Yaipa Mangon Piduna Impal Thadokre Manipur gi Neroka FC Sangapanggi Anisuba I League 2 gi home match Sporting Club Goa gi Makuta Maiti Kre All India Football Federation gi meng makhada tha sigi tang kuntrete gi mathang tha me tang tramanga phauba team mapan saruk yaduna home and the away basis da pangthokadoriba I League 2 gi ngasi Neroka FC Sangapam gi Anisuba home match Kumalampak Sports Complex ki main stadium da sanakibada Sporting Club Goa gi makuta goal ama sinoda maiti kibane Neroka FC gi mathangi ahum suba home match mathang tha me tang nipan gi nungthilpung ahum dabada Karbialong Morning Star FC ga sanagane Manipur Chess Association gi meng makhada Imphal West District Chess Association sinduna ngasi degi nupamacha amadi nipimasa chess sanaroi yankai mari na saruk yaduna Imphal West District Chess Association Oripo Khoisnam Kaida pangthokre thauram masida D Chess Academy Tournament Committee ge President L Sandip Maitei Secretary M Lalin Kumar amadi Imphal West District Chess Association ge President RK Bogena thaurmapu singoi tha sigi tang manga phauba raul tarulok pangthokadaba tournament asigi ngasi mari suba raul loikibada sahi taren makhagi nupa masagi Rajkumar thoibana point mari sahi taren makhagi nupi masagi round ahum loikibada Rajkumari Linthoi Devi na point ahum phangre sahi tramapan makhagi nupa masagi raul ahum loikibada Zonex Nandaibam William Bamoirang Themamadi Kuman Einstein Maibamna point ahum phangre Category asigi nupi masagi round mari loikibada Singshubam Christina na point mari Nandia Sogaijam Raja Smita Hanjabam amadi Rajkumari Sangham Rita na point ahum phangduna achali Makataba sanabagi pau pizari Taramari rak suba khagemba football trophy ki sanaki bangasige match animaki goal amata chanadana draw set kre kyamga youth pioneer club KYPC na silaga kyamga haibong makong ground da team kunasar gyaduna ngarang hokiwa The 14th Khagemba Football Trophy 2026 asigi tara suba match oinanga sigi ahanba match ta SOF Sagolban amasung Triple E kyamwe ani sanaki ba match adugi apiba matamda team anima goal amata chanba ngamdana draw set kre tournament ki taramathoi suba match oina ani suba match tana KFA Laifam Khuno amasung PFA Wangoi ani na sanaki ba match adudasu apiba matamda team animakna goal amata chanba ngamdana draw set kre
District Football Association DFA Thawal gi mireng makhada Khetrilaikai Rising Club KRC Thawal Khetrilaikai na Sinduna team kuntraga mangana growth nipan thokna khaidoktuna first KRC Trophy 2026 under 17 9S side state level football tournament ngasidagi Khetrilaikai hauta bilampakta traditional cultural gi oiba thangta kanglon jagoi shekya galoina na hokdokre thoramaduda khangabo assembly constituency ke MLA Akram Sujukumar Manipur lenga ki youth affairs and sports yars ki senior youth officer and Rameshwar Ramadi SB Thawal Manoj Prabhakar IPS yauna tongan bamasak nairba mioi kyana sarugya ki ngasi sanakiba mesta PPFCC Thawalna Secret Superstar Salungphambu goal amasinoda maitiba pikre PPFCC Thawal gi mai pakpage amatangairaba goal adu Y Surjakantana match ki kungani 5 suba minute ta chanbangam khibani Government ki mayamam di tawiram biyai adu Manipur ki mai poriba sports ki field sida any event oiro sidi Manipur ki praja mayam nani Manipur da lairiba naung hogalakliba naharol sing sigi sportsman spirit makhoina sanabagi field sida hoigi Manipur lairiba praja mayam sing sina khawai yauduna akhoi sigi film si usik yor even Lois lakutanga sigi maroiba pau amuka hanna pizari Chief Minister Y Khemchana lusingduna hayeng National Highway 37 da juriwam chetkadori Sam Saba loikre hairi Census tawdringai da NRC hana tawbiu amadi juriwam da leiriba IDP singi nauna semga sagaleba yum sing athubada lotion biu haina Chief Minister gi pungning singsilakre amadi mitov khandongna na bakhanaba assembly from the waref law haina Manipur State Council Communist Party of India na taksilli Ngasigi wenadi Manipur pau matang salojare mereng tabiru punamakpo mukahana khurumjai